Wahanthok Leiba Punsi episode number 10 asida mayam punamapu bro Thockchom na welcome tawjari amasung mayam punamapu khurumjari nolukchari ngasi Wahanthok Leiba Punsi episode number 10 phawa loina na Wahanthok Leiba Punsi bonus episode 5 phawa punna bonus episode amasung main episode pullaga Wahanthok Leiba Punsi gi episode number 15 phawa koina aihak na mapung phana successfully sandokjaba ngamjabasi mayam punamaki nungsiba mayam punamaki support mayam punamang na pibiriba sigumlaba viewership sina maram orega oithokpani masigi damakta mayam punamapu aihak na thamoidagi thagajaba phongdokjari amasung nolukjari kurumjari Wahanthok Leiba Punsi Hariba platform asida aihakna asigumlaba guidance amasung mentorship ki platform asem gatsabani anybody kanagumba maitei macha amana punsida success oibagi damakta yamna serious oiraba kanagumna punsida mai pakningba mahaki job to ibiyai profession to ibiyai personal life to ibiyai natraga mahaki any field any field I sound samtaga confirm to jege check to jege ko mayam to line le view okay sounds perfect oi have a confirmation fangjare thagachari Wahanthok Leiba Punsi hariba live show series asi ekhoigi maitei macha khuding magna advantage lowa yaba kana ba lowa yaba dugum laba platform amani hariba platform asida kanaguma mana punsida success oibagi lambida success in any field success in any profession I koigi personal life to su ibi mahak se ko corporate to ibi natraga business to ibi natraga painting to ibi sports to ibi politics to ibi public service to ibi any field da punsida kanagumba mana meaningful level success karam haina achieve tawgani loina na punsi se karam haina meaningful loina fulfilled oina hingba yagani haibagi adugum laba guidance natraga mentorship loba yaba platform ma ai hangna semgachabani hariba platform asida ai hangna share tawjari basi Wahanthok Leiba Punsi akoigi main series ko episode 1 2 3 hena chaliba series asida koigi curriculum amagi mongda step 1 dagina koigi highest level powder chatpagi damakta foundation dagi horaga ai haki lambi duda aina success winning liba lambi duda highest level hoba best version hoba karam haina pocket kani haibagi best version hoba karam haina pocket kani highest level powder karam haina pocket kani haibagi step khuding mato step by step koigi khatar elaborate oina yam kupna in depth oina koini nazabani sida share tawjariba idea sing se maru oina ayaki journey 30 years ki koigi corporate journey personal life the coaching journey miyoiba 1 lakh businessmen and women ga thabak tomina jarakpa makoida guidance pijarakpa plus over 4000 job career professionals in corporate makoiga thabak tomina jarakpa makoida ai hangna support tawjarakpa makoigi career growth oibida sidagi tamsin jarakpa lesson kaya loina na aina haukiba 15 years ta sahi tara manga da ai hangna research tawjariba miyoibagi behavior psychology mindset loina na punsida mai pakraba extraordinary success achieve tawgraba punsi singi makoigi success mantra neina jarakpa adudagi lokhalakpa lesson learning plus ai hangna hoji samnajariba ai hangna mentorship lawjariba worldwide maming chatlaba miyoi kaya dagi hangna tamsinjariba adugumlaba tips and tricks mayam da punsin jaraga ai hangna framework ma how to succeed in life by design haiba the house of success and fulfillment ko badugumla framework ai haki Amazon India bestseller book
from the countryside to the boardroom hariba larik asida I hang present tawjakiba share tawjakiba dugulba framework ado I hang inazabani at the same time akoigi framework sigi in addition to this framework akoina punsida wahanthok leina success oina nungaina fulfilled oina hingbada machak oiba yaba any other ko good idea se I hagna Wahanthok Leiba Punsi bonus episode hairaga I hagna share tawjai ko si se ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯐꯪꯍꯟꯅꯕ ꯍꯣꯠꯅꯁꯤ ꯃꯌꯥꯝꯅ ꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯦꯟꯇꯔꯁꯤꯞ ꯒꯥꯏꯗꯦꯟꯁ ꯂꯩꯖꯔꯛꯇꯕꯗꯒꯤ ꯑꯩꯍꯥꯛꯅ ꯐꯪꯅꯖꯔꯛꯄ ꯆꯩꯊꯦꯡ ꯀꯌꯥꯗꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯐꯦꯜ ꯑꯣꯏꯖꯔꯛꯄꯗꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯌꯥ ꯄꯟꯖꯈ꯭ꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯇꯦꯗꯂꯤꯁꯨ ꯑꯩ ꯄꯟꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯄꯔꯁꯄꯦꯛꯇꯤቭ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯒꯤꯗꯃꯛꯇ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯂꯧꯖꯩ ꯍꯥꯏꯔꯤꯕ ꯑꯩꯍꯥꯛꯅ ꯐꯪꯅꯖꯔꯛꯄ ꯆꯩꯊꯦꯡ mentorship lerakta guidance lerakta na maram moiraga phangnajarpa chaitheng asi ngasigi mirol amasung tungi mirolna masi phangnadana makhoi punsigi success oiba lambi duda accelerate karam haina toba yai haibagi asigi vision asina aihaki asigum laba platform ase hwachabani masi YouTube channel natraga Facebook ta aihakna live adum laaga wakra ngangjagi haina tawjaba nate aigi life ki purpose ni masi movement amani maitai masa khuding makta miyoiba khuding makta makhoi punsida makhoi na chaliba lambi duda success oibagi lambi da guidance amasu mentorship phanghan basa masi ihaki punsigi vision amani punsigi purpose amani punsigi mission amani hairiba sida mayam punamaki mateng pangbiu mayam punamagna mateng pangbiu support tobiu viewership mayam gi mayam hariba programs si yengbiba amasung isai sai punsi isai gi loved ones singa share tobina biba loina loina na hui prithibida leiba maitai macha khuding makta hariba information si yohanbiba maramdi hariba aihake platform sida share tawjariba singse ai masim so haijage atopa any other platform the sigi level gi in depth si level gi confirm oreba proven oreba success formula free of cost kanana su share tawroi ko aduna sigi pose yaragadi mayam punamakta maitai macha punamakta si yohanbibada mateng pangbiu haibase aihakna nolukna mayam punamakta sigi mateng se nijari friends ngasi se aihaki yam nungaiba numit amani ngasi se khoi maruina ngasi se skills ki matangda akhoi gi skills haibase karino skills sina khoi punsigi mai pakpagi lambida karamna mateng pangi skills se karam haina akhoi na sijinagani haibai matangda akhoi di nainajagani masi nainadringi mamangda aihak mayamga share tawjabase blog to bangam jadre ai share tawjaningi ngasi se yamna nungaiba numini ngasi se Facebook ki team meta team dagi call lae morning da aihakna tawjariba aihakna share tawjariba content sing se quality yamna wangi haibagi adugumba appreciations kaya fangjai makhoi so dum yenge makhoi ki team su yenge se continue to biu haiba dugum laba encouragement oiba dugumba call human being amana call am to birak pai se yam nungai jai ko am thine nungai jai sina ingonda mu hena motivation natraga ingonda inspire tawi haitare aina tawjariba se lambi khara da di ain tawjari se karigumba khara di kaya hatare quality khara aina maintain tawjari aina tawjari se miyoba khara de appreciate to biri haiba se tabda si isana witness ojabada experience tawjabada yam nuai fauzai sigi damangta ngasi se yam nuai at the same time aina mayamda thamjaningi badi Facebook natraga meta na ingonda appreciate torokpase yam important noi aina haijare but yengbiriba aikoigi meitai masasing aigi program sing yengbiriba mayam punamagna yengbiriba appreciation pibiraiba comments to biraiba amasung like share to biriba natraga ehaki content sing sidagi value lobiriba asigi matangda suggestion bibiraiba mayamse adukki mati engonda important oi ko sina khwai punamakta kai hatare important of all important things ai haijagadra yam thagwana thamjai sigi jaga se sigi mayam punamak poina respect taujai mayam punamaki viewership amasung support aina yam thagwana thamjai aigi thamogi kachinda jaga ama yamna safe oina thamjai haiba sai thamjage hojik ngasigi topic ta laksiko aikogi skills haibase karigino darkar tari se ai ahambada karigino skills haibase darkar tari se haibadugi matangda ai hak
maruina siga ai laksage skill se sigi matang da ina mamangi episode tasu khara aduma ai haki life story yauna ai haki journey da skill sina kaya mateng pangake haibado madu yauna ai hagna wari khara share to jeki ko mayam yingbiramadi haiba poto ningsing biramni thajai ai haki corporate ki career da ai haki journey sida ai hagna corporate record kaya to jawangam jarakpada skill saibasina punsida kayam chauba role lorei ai haki punsida ise hanjin hanjina ina hijack ki duni ko aigi background aina horakli ba mong du yengagadi aise fail oibagi damakta any lambi da sangse lubada punsida sakna iba natraga mina masa khangna ba yaba adugumba mioi ma oibada darkar taba recipe amata yaudana lakhraba haurakraba amasung punsida fail oiraga lution bagi recipe puna bangna question laga adudagi haujaraga punsida ayana karigumba journey amkhak laksaba ayamna success oire haijaba natte aigi journey de hojikta hogatli haina ilojai ko yam sangna chatkene khanjai punsida ado mayangmi ke thawal tawba aigi punsi su nungai jaba aigi family ga loina punsida progress tawba si ai yam important oin lojai adubu aina haijare sai aina punsida horok phamgi lai leirami ba film du dagi ngasi phokta laksari bagi journey sida ai hagna skill haibasina kayam chawba role loroke haibado haipet yengbiu Wahanthok Leiba Punsi episode number 9 da yam detail oine thamjakhre ko thank you makha tarak boina khoi gi Wahanthok Leiba Punsi gi ngasi episode number 10 se da khachariba skills ki matang da ko se ai ngaktang skill se kamai lai no perspective yam phana clear oi bidam tai sigi slide se muchage sigi slide sini sigi framework sini hagi lyric from the countryside to the boardroom haiba du dai hangna present to jari base haiba lyric to the sigi framework sina hero of the book hai tare ko hero gi role lo ki lyric to the sigi framework sigi koi bedani ina revolve around to jakri se lyric to the executive content khudimak to chapter khudimak to lyric sida yauri se sigi framework sida yauri se khoi gi punsida success obegi framework ni haiba framework sida blueprint ko life blueprint na haiba sina foundation oi framework sigi mean the house of success and fulfillment kawi punsida karam haina success oi ni amasung fulfillment fangba success karam haina achieve tawni haiba duni excuse me ado haiba house haiba yum sigi foundation se life blueprint na oi life blueprint se koi yam clearly in depth when I discuss tawjekre madugi matungda koi pillar mangalai hariba yum sigi ahanba pillar na master the mind koi mind se karam haina master tawgani si yam important oiba koi pillar mani sigi pillar sigi matangda koi discuss tawba loijakre episode ahum mari changna madugi mathangda koi winning skills se mamangi episode tege koi haujare adu matungda rise taking actions winning habits leveraging the seasons of life ko haiba pillar manga se koi master tawra matungda life blueprint siga loinana aikoina aikogi punsigi whatever pamjariba aikogi any field da aikoina sangsaliba field aikoina pick up tawjariba as a project as a vision haiba lambi du da Wahanthok Leina success soibeda sungsoi soidana mai pakani haiba dugumlaba framework tuni isagi punside apply tawjakraba isagi punside apply tawjakraba miyoiba kaya gi punside apply tawkraba amasung success achieve tawbada mateng pangkraba dugumlaba yamna powerful oiba proven oiba framework ni ko ado skills ki matang se koine discuss tawkanda koi ngasi maru oina aihangna haijaningi se skills ai se makhal kya sui ko skills ऐसे मखल यामी skills इधर को ऐ skills की मखल सिंग से की मतंग दा हाइजगे हाइबे skills सिंग से माइगी skills की type सिंग से करम मतंग दा करम हाइना सीजन लगनी सी करीनो सी करम बा mix तौर सीजन नहीं पुसीदा skill अम खक्ता ले रहा याद को द skills की type सिंग से करम बा मतंग दा करम बा type की skill सीजन नहीं मसीगी mix कमाई ओइनी ado sigi matana yam chamba language da isagi imalon da ayhane yaring hi chamna phone na bhona jage ko sigi posima ikoina tunsida
ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯗꯤ ꯈꯪꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯄꯤꯂꯔꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯅꯤ ꯑꯗꯣ ꯁꯤ ꯆꯪꯁꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦꯕ ꯁ꯭ꯀꯤꯜꯁꯀꯤ ꯌꯥꯝ ꯆꯝꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯅꯥꯒꯨꯝꯕ ꯗꯣꯛꯇꯔ ꯑꯃꯅ ꯃꯥꯒꯤ ꯂꯥꯌꯦꯡꯕꯁꯦ ꯁ꯭ꯀꯤꯜꯁꯅꯦꯕꯀꯣ ꯂꯥꯌꯦꯡꯕ ꯍꯛꯆꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯕꯖꯔꯕ ꯇꯧꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯑꯗꯩꯗꯤ ꯀꯔꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯦꯃꯤꯗꯤ ꯄꯤꯒꯅꯤ ꯀꯔꯝꯕ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯒꯅꯤ ꯀꯔꯝꯕ ꯑꯦꯗꯚꯥꯏꯁ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥ ꯀꯣ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯀꯣ ꯑꯍꯥꯟꯕꯗ ꯃꯥ MBBS ꯇꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ MD ꯇꯝꯃꯦ ꯃꯊꯪ ꯃꯊꯪ ꯔꯤꯁꯔꯁ ꯃꯥ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯥ ꯁ꯭ꯀꯤꯜꯁꯅꯦꯕ ꯃꯍꯥꯛꯅ ꯇꯝꯃꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯜꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯝꯗ꯭ꯔꯒꯗꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯥ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯀꯣ ꯁꯤ ꯁ꯭ꯀꯤꯜꯁꯀꯤ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯝꯅ ꯑꯃꯁꯨ ꯍꯥꯏꯔꯁꯤꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯃꯍꯥꯛꯅ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯒꯤ ꯃꯈꯥꯗ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯄꯔꯠ ꯑꯃꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯄ꯭ꯔꯦꯛꯇꯤꯁꯀ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯇꯝꯍꯧꯗ ꯇꯥꯔꯒꯗꯤ ꯃꯥꯅ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯀꯥꯟꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯎ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯅꯤ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯒ 50 ꯂꯥꯛ ꯄꯤꯅꯤ ꯌꯨꯝ ꯁꯤꯃ ꯁꯥꯎꯅ ꯃꯉꯣꯟꯗ ꯗꯤꯖꯥꯏꯟ ꯄꯤꯁꯤꯟꯕ ꯀꯥꯟꯗ ꯃꯥ ꯁꯥꯕ ꯉꯝꯒꯗ꯭ꯔꯥ ꯃꯃꯥꯡꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯂꯥꯛꯑꯁꯨ ꯃꯥꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯁ꯭ꯀꯤꯜꯁꯦ ꯃꯥꯅ ꯂꯩꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯁ꯭ꯀꯤꯜꯁꯦ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯁ꯭ꯀꯤꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯅ ꯌꯨꯅꯤꯚꯔꯁꯅ abundant ꯑꯣꯏꯕ ꯃꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯔꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕ ꯉꯝꯃꯣꯏ ꯀꯥꯈꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯁ꯭ꯀꯤꯜꯁ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯂꯝꯕꯤꯗ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤꯗꯃꯛꯇ ꯁ꯭ꯀꯤꯜꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯝꯕꯤꯗꯨꯗ ꯃꯥꯛ ꯁꯛꯁꯦꯁ ꯑꯣꯏꯕ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯆꯍꯤ 2, 3, 4ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯩꯁꯥ ꯏꯅꯔꯖꯤ ꯃꯌꯥꯝ ꯊꯥꯗꯔꯒ ꯑꯩꯈꯣꯏꯅ ꯇꯝꯃꯛꯏꯕ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟꯁꯦ ꯁꯤꯗ ꯁ꯭ꯀꯤꯜꯁꯀꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯀꯩꯝꯇ ꯌꯥꯎꯔꯛꯇꯦ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯕ ꯅꯠꯇꯅꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯁ꯭ꯀꯤꯜꯁ ꯍꯥꯏꯁꯦ ꯇꯝꯁꯤꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯇꯝꯁꯤꯟꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯣ ꯁ꯭ꯀꯤꯜꯁꯦ ꯑꯩ ꯆꯥꯎꯔꯥꯛꯅ ꯁ꯭ꯀꯤꯜꯁꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯦ ꯕ꯭ꯔꯣꯗꯂꯤ ꯑꯩ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯒꯦꯀꯣ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯒꯦ ꯌꯥꯝ ꯆꯝꯕ ꯃꯑꯣꯡꯗ ꯌꯥꯝ ꯁꯝꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗ ꯁ꯭ꯀꯤꯜ ꯀꯧꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯜꯁꯦ ꯍꯥꯔꯗ ꯁ꯭ꯀꯤꯜ ꯀꯧꯏ HARD ꯍꯥꯔꯗ ꯁ꯭ꯀꯤꯜ ꯍꯥꯔꯗ ꯁ꯭ꯀꯤꯜꯁꯦ ꯃꯌꯥꯝ ꯈꯪꯕꯤꯕ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯩ ꯈꯔꯒ ꯍꯦꯟꯅ ꯈꯪꯕꯤꯕ ꯑꯣꯏꯔꯒꯁꯨ ꯔꯤꯄꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯔꯤꯚꯤꯖꯟ ꯇꯧꯕꯗ ꯀꯩꯝꯇ ꯃꯥꯡꯖꯕ ꯅꯠꯇꯦ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯍꯦꯟꯅ ꯑꯩ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯍꯥꯏꯖꯒꯦ ꯑꯗꯣ ꯅꯧꯅ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯀ꯭ꯂꯥꯔꯤꯇꯤ ꯈꯤꯇꯪ ꯋꯥꯠꯄ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤꯀꯣ ꯍꯥꯔꯗ ꯁ꯭ꯀꯤꯜ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯅ ꯑꯦꯅꯤ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯖꯣꯕꯇꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯣ ꯑꯩꯅ ꯂꯩꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯗꯔꯀꯥꯔ ꯇꯥꯕ ꯁ꯭ꯀꯤꯜꯁꯇꯣ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄꯒꯤ ꯁ꯭ꯀꯤꯜꯁꯇꯣ ꯑꯦꯕꯤꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯥꯔꯗ ꯁ꯭ꯀꯤꯜꯁ ꯀꯧꯏꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯁꯦ ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞꯇ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯔꯁꯦ ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞꯇ ꯑꯗꯨꯑꯣꯏꯗꯤ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯣ ꯇꯝꯕꯗꯣ ꯑꯗꯣ ꯍꯥꯔꯗ ꯁ꯭ꯀꯤꯜ ꯑꯃꯅꯤ ꯖꯣꯕ ꯇꯧꯕꯗ ꯐꯪꯁꯟ ꯇꯧꯕꯗ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯄꯜ ꯈꯔꯒ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯁꯤꯁꯨ ꯍꯥꯔꯗ ꯁ꯭ꯀꯤꯜꯅꯤ ꯗꯣꯛꯇꯔ ꯇꯝꯕꯁꯤꯁꯨ ꯍꯥꯔꯗ ꯁ꯭ꯀꯤꯜꯅꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯌꯨꯝ ꯁꯥꯕ ꯇꯝꯕꯁꯤꯁꯨ ꯍꯥꯔꯗ ꯁ꯭ꯀꯤꯜꯅꯤ ꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯥꯔꯗ ꯁ꯭ꯀꯤꯜ ꯉꯥꯛꯇꯅꯤ actually computer tambasisu hard skill chingi ko hard skills sini chaurang ai hairake ko adaidi soft skill haisina kaino haida hard skill ga soft skill ga anis dai yam samna anis da categorize tawjage do atai hena sigdai gi su kupthaba in depth mayam lairi adu changjalu tardi hoji se confusion oirani aduna ai hard skill ga soft skill se hana khoi clear hoise soft skill haisina khoi gi kai hatare measurement tawba waba ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯅ ꯐꯤꯜ ꯇꯧꯒꯗꯕ ꯊꯃꯣꯏꯁꯤꯅ ꯐꯤꯜ ꯇꯧꯒꯗꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯀꯤꯜꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯃꯥꯁꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯟꯇꯔꯄꯔꯁꯣꯅꯦꯜ ꯁ꯭ꯀꯤꯜ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯂꯤꯗꯔꯁꯤꯞ ꯁ꯭ꯀꯤꯜ ꯃꯤ 10 ꯈꯛꯀꯤ ꯃꯔꯛꯇ ꯃꯥꯁꯦ ꯊꯥꯖꯤꯟꯈꯤꯕꯗ ꯊꯕꯛꯇꯣ ꯇꯧꯕ ꯀꯥꯟꯗꯀꯣ ꯃꯥꯅ ꯂꯤꯗꯔꯁꯤꯞ ꯔꯣꯜ ꯑꯃ ꯑꯗꯨꯝ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯒꯗꯧꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯆꯤꯟꯅ ꯐꯣꯡꯗꯣꯛꯄꯗ ꯋꯥꯕ ꯁꯤꯁꯤꯡꯁꯦ ꯁꯣꯐꯠ ꯁ꯭ꯀꯤꯜ ꯀꯧꯏ ꯑꯗꯣ ꯑꯩ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯈꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯃꯅꯤ ꯃꯃꯧ ꯂꯣꯏꯅꯕ
manemga mamauga loinaba kanagumamna sigi matangsida yamna loinaba haiba misu yawi ko si soft skill amani sigi se karigumba haidragadi fail loini marido ko human relationship interpersonal skills leadership skills mase sigi skills mayam sini kanagumamna suppose mase IT gi engineer yamna sharp oiba gold medalist magi semester khuding makta mahak se topper oina lakpa mi nei khala seba ma se job amda thajal leb job am tawre tawjare job sida magi mauna sinai ki ba thabak to yam perform tawi adubu mahak se leadership CEO ko rek pangam gudra natraga yam wangba level da lakpa VP level senior vice president level da lakpa ngam gudra high basa soft skill yaudra ding amoeba maram di mahagna individual contributor matomtana thabak sujaraga matomtana performance pijaba ming khak orekta ming khak oinadi mase mayam prom tegi performer best performer orekaniba adu magi team member group ama mi tara mi chama mi lising ama mai makhada lakpa kanda soft skills ang kaniba mayam duga communicate toba mayam da influence toba mayam da lead toba mayam da inspire toba communication skills inspiring abilities si mayam se karigumba soft skills se karigumba yaudragadi ma mathakta kakhat pangamoy no tobi ko ado akoigi maruina hard skills ina kanari se job am phangba kanaiba interview tharaga job am phangba kanar kanaiba adaidi soft skill haibasina thabak to phanga matungda mase mathakta kakhatpada kananiba aduna the right mix of hard skill and a soft skill makes the person grow in his profession much higher much faster aduna soft skills isu adugmatik darkar oib ado soft skill ai se measure to bayam no waiba quantify to bayam no wai minna uba phangde khudna on ba yadi aduga akhoi gi hard skill sing je ina tamjari ba mayam do imang da puthoga takpa yaiba gari ama karam haina semgani aise gari do screw leithoga hangdoga amu loina semaga amu pansalaga gari do semba kanda function toba kanda gari semdo hei haidoineba sidi khutna touch toba yaba pot ngaktani minna uba pot ngaktani measure toba yaba pot ngaktani ba certificate am pira maunda ko kan tobra kaniba maigi grade to sibo hairabani gari sembada doctor da mase sibok ta hairabani layeng bada engineering da sibo hairabani construction ki da sibo hairabani mase designing to da si hairabani du torabani hariba singse loina hard skill ne aduna ikoina hard skill se kahetare ai profession du da darkar tariba level khuding makse highest level fo ai hagna tamsinjaba aduga soft skill si su tamba soft skill se kamai tamni si am luiba soft skill ai se isana ne khangjadriba uncomfortable oiba situation se isa se langjan doini mi tara khana leiba do isa chongchan doini ba chongchala khana ba do aidi mangonda oja saraga e tawno du no haiba na taba mi sing do masak khangaga ko manage tawraga amaso sawhanda ba amam su sawhanda ba heiba mongda aidi win gi mongda aina settle tawba mayam puno na tam thajara kane ba hey bro sidi ma sang hitari problem puno solve hoibana problem solving ability kanaung hota mi irang thopang hoda san thajalu kanda mi duna ekhoi gi irang thokpa hai kanda ko ekhoi gi ka hatare ai hai se kha situation tongan bam ne haijari se ko suppose imung manung om da irang thopang khak lei en khala seba sida kaisu leitra ba angam na chatlaga ko problem solve lo busi yaw ne imung manung da yeng biyo yamna junior ba ekhoi sida seng hare de ekhoi gi mindset se kama in lei imung manung da ahan namna wam ngang di loina taga dawni haiba makhala iba ko hoi ahan nei do respect taw dawni chumi ba adubo ahan haira ko khuding mak chumi haibisu yaroi ba ko aduna matang sida yai se chum aran gi wana te ko achum base enemy so jerasunu aran base enemy so jerasunu adubu junior oi ba imung dugi angam na la aga ko ahan singdu dana haijaba natraga na makha tabadu dana understand tawna ba hona ba lali ba mi du mana lali have to realize so hon ba achumba midusu ma se chummene yamna chawthun daba hariba mayam se yamna koi dynamic oiba complex oiba situation diba company de so haire se company im da politics haigadra ai politics ai word se sijina ning de dubu adum haire geba company im da makan gi manung da layer me level mayam gi ehang na thingna jarak pa corporate ta ko akoi gi level si da
lakpa kanda VP level laga lakpa kanda thingna jarak ba mayam sidi koigi IIM dagi India gi world gi masak nairaba management institute gi tamma lakpa mi mayam yauri machinna mai brang brang hong hei kapa wangang ba hiba mi yauri ko koigi international level influence to bang ba mi yauri icham cham ba mi su yauri kaim khangjadaba ko koigi haiba punama koin hai punama yes sir hain chasa mi su yauri mayam sigi marak sida ko amana amagi jaga se henjin na dabaina koi कहता रहे मसा मसा की लेवल द मसा मसा की जगह दुर लाइन ब होनर को से मी लिसिंग क्या थबक तोरक पद सास hundreds of people थबक तोरक पद si arai ba thabak oidia mi khuding ba ki masa masa gi influence masa masa gi strengths me am leiri sida kari gumba yamna bright oiba certificate yamna mark phajaba natraga topper oiba ming khak la ga ma handle do haib de ngam moi se si people skill ne aduna ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯂꯩꯀꯣ ꯉꯁꯥꯏ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯈꯔ ꯂꯩꯌꯦꯕ ꯃꯥꯅ ꯐꯪꯈ꯭ꯔꯒꯗꯤ ꯏꯃꯨꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯋꯥꯝ ꯍꯥꯏꯈꯤꯕꯗ ꯂꯣꯏꯅ ꯏꯟꯕ ꯁꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏꯕꯗ ꯀꯅꯥ ꯃꯋꯥ ꯂꯧꯕꯤꯗꯕ ꯁꯤ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗ ꯕꯤꯜ ꯇꯧꯕ ꯌꯥꯗꯦꯕ ꯁꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯪꯁꯤꯜꯂꯒ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯌꯦꯡꯕꯗ ꯁꯦꯡꯗꯕ ꯀꯣ confusion na thallaba confusion na thallaba aduma phihum da ise langchalaga hanjan hanjan langchalaga aduma phihum da ina simplify tawthoga mayam punamaki win win oiba mongda amasu harauba amasu sauningdaba mayam do da sumaina loina aina manage tawbaraga chatpa ngambado sigi interpersonal skill natraga people skills hai masigi skills hai yaudragadi punsida awangba level da kakhat pangamde sini khwaidagi lurise si tambasu luiyeba मरमदे खुदना पायरगा ओलगा स्क्रू लेथोगा तंबा याबा पोत नतेबस इसाना मफुंद लंगछलगा आइगी वाहै सिन करम मतम सिजिनानी वांगांगसु हैताय लैंग्वेज सिसु सेंगताय करम मतांग द करी वाहै हाइनी करम मतांग द कनादा करी हाइगनी सिगिसे याम इंपोर्टेंट ओरिसे आइना सिदा मतम लौजरगा हाइजरिसे केनोदा सी सिदनी मी फेल ओरिसे sharp oira ba bright oira ba mi oiba kaya skill na thalaba mi oiba kaya punsida fail orise interpersonal skill, soft skill, what padagine, management skill, leadership skill, si mayam se communication skill, what padagine. Sigi da mukta ahar madaka isana isa masa khang basangi. Adu matungda mi masa khang basangi. Aigi isagi aise suppose kari matang da mage madai watchayeba. Weak wajeba. Aigi communication se chingi word ki communication se sonjayeba, for example. अदो सी आईगी हथियार सी आईगी वेपन नतेबा अदो मी मरकते चंगागा आई वाहाइना मिंगोना इन्फ्लुएंस औनेने खलुरदे आई फेल होइनेबा अदो करिगो मतमदा आई से को आईना पिरकपा कहतार एडवाइस अमा खंगना मी वे पुंसी से होंगनबा गंबा दुगुंबा एडवाइस पीबा गंबा गोंदा कोक लाइन खलसेबा सिसे आईगी स्ट्रेंथ नेबा आईना खंगतायबा अदुना आईना ग्रुप उम द संघिबदा को वाहाइ यामना सिजिनदबिदा आईना मखोइदा कानाबा एडवाइस लैबनी को आई हांगना थबक तौजरकपदा मैम लेबा CEO आई मैम CEO almost 30-40 CEOs का वारी थबक तौबिनजरे को आई जर्नीस दे अदो CEO मखन मी खरा लेबा CEO ओइबा को मान पाइबा पोजीशन से वांगीबा कंपनीज की कहता रे hundreds of crores की था की बिजनेस है मागी डिसीजन हमने चतोइनीबा मान मागी साइन हमने चतोइनीबा को अदो मागी मखादा लेबा डिपार्टमेंट तारा मुहिना लेरिनी खुदिंगमकी अमु टीम मेंबर्स में याम लेरिनी को खुदिंगमक से मान पल्स खंगदोइनीबा यामना कोक लेबा मसाना मसावु दुर डेडिकेट तौबा अदैदी यामना कहता रे लेवल अमदा लेरबा मी नतरी गमोयबसे अदु ओइरगसु CEO लेवल द लेरगा वांगांग बाहिदबा मी यावेबा वासे आर्टिकुलेशन याम सोंजबा अदुना नोमदा मा ngang वा सेंटेंस तारा कुंदे हेना ngang but माना वा ngang मा वा ngang थबक सुदे हाइबा यारोयबा माना ngang वार्ड अममदो माना तौथोरक थबक अममदो अदुना वा ngang याबगी स्किल अतोप याउजरिदो मसाना खंगजबगिनेबा माना CEO रमिदो हारिबा पोतो मसाना एडवांटेज लौरगा दुदा लिवरेज तौरिनेबा अदो CEO मसु लेबा CEO ममसो मागी ओरेटरी से याम सेंगजबा यामना स्ट्रांग ओइबा वा ngang यामना स्ट्रांग ओइबा माना ngang लाइन अमना मी से कहतारे सुमहतपा ngamba मी से कफनबा ngamba मी से नोन बंगम्बा नोक्तन लरी मी तो खुदक तंग मपीता हान बंगम्बा पीता आदन लरी मी तो खुदक तंग इंस्पायर तो बंगम्बा अदुमाइना वांगांग बंगम्बा मी सु लेको को मखोगी ओरेटरी से अदुमते इन्फ्लुएंसिंग होय अदुमते क्लियर होयबा
ado mai khar sonje ba ado mana kai doni high skill do season naraga mai mi mayam se aduga ma se strategy making the khara what ankle se ba CEO na strategy making the kari gumba amna weak oi taragati my business ko kamai handle my role do kara mai na mag fulfill tawni aduna my side for example Narendra Modi hai se Narendra Modi hai se magi ma phai phate se side tham ji ko ngasi somehow Indian economy se mana pairak pa matam dagi some 5th 6th position dagi ngasi 4th position la very soon 3rd position la lakani hai ri ba just 2 days 3 days mamang da ma se Oman da le ramme Oman da my international trip am chatli ko Oman da le ga Oman country siga India ga almost free trade ma sign tor la yebo Oman dagi import or iba port me am se 95% se tax free oirani import duty free oirani aduna Oman de la ko posi he am thina kaino oirani ka tare cheaper oirani ado da mana India gi leiba diaspora haibadi India gi population country to the leiba mayam to the mana address to the mana hairam me हौजिकी लेरिबा पृथ्वी की सिचुएशन से वेस्टर्न कंट्रीज वगैरह साउथ एशियन वगैरह मिडल ईस्ट वगैरह एनी जगह दे चखिबा कांदा को कंट्री खुदे मक्से इकोनॉमिकली स्लो डाउन होइरिबा इन्फ्लेशन वांखले पोट टांगखली पुंसी की कादे नॉर्मल सर्वाइवल की दरकार अब पैसा की कॉस्ट से हेंगलेइबा अदुबु इनकम ना हंदरेबा कंट्री खुदे मक मसागी economic growth se adum handare iba country ko dima India is the only single country how kiba quarter da 8% GDP growth wave record ni abase ado su major economy amna sima hairam me ko so ainu ji hai se Modi se kare Modi se cha yon bam ne hairam me matam da chai wala ni hena lai su yam kan hai banate lai su hai banate ba mana si level se mana India gumba economy ma sumaina multicultural loiba लोन कया ngang ba bakhan bakhan gi khoi gi mioi ba gi demography ko background leba asigum leba country ama mana run tawraga sida economy mahak pokhalak pai se ma economy khang dana yaroi maha ki economic advisor oi ba nupa na hai ba ko ma se aham bala ku de economy gi matang da ma se Gujarat ki chief minister oi na chahi term ahum lok puram me dam bhajana success oi rami am phajana success orami success oibe level se degree se am wangami ko ma Modi as a person I like or I don't like adu matang de comment tau zero adu matang de hai se magi skill gi matang de ne hai ri se Modi as a person ko as a individual magi skills develop tau jabu ne hai se ko aduna la matung de magi economic advisor do na hai ba mana prime minister ahan ba oira lak da ma se economy gi matang da thoidong na gyan leite मागी हेक इमीडिएट ममांग द पुरमिबा प्राइम मिनिस्टर से कनानो मनमोहन सिंह ने मनमोहन सिंह ऐसे हार्वर्ड तगी गोल्ड मेडलिस्ट ने मासे हार्वर्ड स्टैनफोर्ड हार्वर्ड आई एम नॉट वेरी श्योर बट इंटरनेशनल लेवल की इकोनॉमिक कैनो मदे यूनिवर्सिटी वर्ल्ड याम थिना रेस्पेक्टेड ओइबा आई अदुम चेक तौजगे को हमतंग मासे करम यूनिवर्सिटी ने वारी से हौरबनिना डॉक्टर मनमोहन सिंह from I'm second with the PBU Oxford University okay oh thank you thagachari me am no ko ngai bi demakta Oxford University te gi adugumba highly qualified oiba economist amani ama se ko adugumba economist amana akhoi gi prime minister oirambadagi ma gi matung da lai se Modi ne ba chai wala oirambadagi lakoi hoi chai wala dagi direct cha yon bamna prime minister ori haijabana taba background se am think khene ba ma su dui mamang da chief minister ka rak successfully oirabni adumana tha hum se ma completely mai gi ko sharp brain oiba mi mayam se ma question laga masa bu question la thammi ma tammi ado tha hum mari matung da dimang da haina bai kem da ka ta economy se asi sigi decision se si hengala lu interest rate se si handa lu si hegala lu haina bagi karim ta ko hai da ka ta de man hana
keno tawra chalena do siki marak se tha hum mari mana tambai marak se mapan da chala suma numi khudingi pung amagi pungkhai amagi magi expert team duga meeting tawi discuss tawi hayo foreign leaders ado adumati mai tammasida focus tawina aduna I haijari se skill se yam thina darkar oi punsida hard skill aina changjari ba profession field adugi skill adu tamsin bagi yam important oi loina loina na hayagna soft skill su kari gumba tamjaragadi ani se parallel loina chatpa kanda ko hairiba mido mase kanamtana progress oibada thingba sungum ngam do aina larik tasu aigi larik from the countryside to the boardroom sida so aina panjagi ko if you have made yourself ready for the next level chair nobody can stop you from getting that chair somebody can make you or delay you for few months few quarters or few years but nobody can stop you from getting the chair hai bagi artha de ne hajari se isana isagi skills hai hard skill and soft skills hai suppose I say manager level am the laying khalasi I say manager level da I job tawjari natraga thabak tawjari adubo aina general manager amagi daka tabe skills hai ena puthok jare competencies and skills se puthok jare si loina company prong de ira lei ko kari umba company da thabak tawi ba ready HR da gi hangbiu aigi general manager am da daka taba competency and skill se kari no PBO en ira ga loi lei ba charted oina si myam se sigi matung ina ne ba hi gi appraisal tawri se ko koina sigi skill sida magi score kya no sigi competency sida magi score kya no adugi evidence kari no adugi matungina magi higi performance ki rating plus magi increment natraga increment p ba natraga p da baise discuss torin kari guma level wang taragadi ma se company ki share p ba so p da ba phawda sida depend tori ko aduna in haise ina manager am oina general manager ki skill sing do kari gumba ina hana in advance acquire taw jaraga isana isada madui do tamsin jaraga practice tawraga ina demonstrate tawraga deba aise gm oi bidai kan amtana thingba ngamoy aigi GM oibado company gi vacancy hega lakpa laktaba position available oiba oidaba na maram oiraga tha khara quarter khara to max extent chahi amma gumba kari gumba aingona delay to yaiba adu hena delay to bangam oiba maram di makhoi su darkar taiba adu gumba skill oiba talented oiba mi sing do natraga di hariba mi da topa company imna chinga chakini masagi mangja hobo hewni aduna isana isada kari gumba work to raga ai skill se hard skill and soft skill se kari gumba next level ge na ready to tham dar di ai se mamang ka khat pada kanam dana thing banga moiba punsi gi ahen ba thabak to jarur ga ahen ma matam se kanada ba thabak ta time waste to gi muta punsi da ka ta ba skill se tam sillaga aina sat pa tara ga di tamsin bagi habit se ai gi dna da kari gumba yahon tara ga di ba aina ngasi step 1 da gi step 2 ho da ina tamsin ba kan da ko aingda nungai ba thamoi da gi phongdok bangam da nungai bam farakani ba sigi nungai ba se mapan gi arang arak mapan gi artificial ba pleasure mayam na pi bangam moi ba akhoi gi problem se kai no the pleasure mayam artificial nungai ba man ba arang arak nungai ba natta ba na ki moment khara gi ngon da keno pi booster pi ba sa lo ngau ba nungai hen ba adu loisalak ba hanai bhim da dum chakhi ba adu bu nungai bro aduna hoi nung hado kari gumba du magi indulge to busu ai phate hai na laude ko punsi da kari ma taste ka da different feeling pi bai da mutu ke sukai deba to feel differently for some time ke sukai de but adu iduna habit hen be yadi punsi da ai ha ki tamsin ba isina habit ore ke chat taraga di ko skill tamsin ba isina habit ore chat tardi skill tamuraga kainung kha ngasi for example aina ngasi facebook tagi fangi ba post so ai skill tambai ni ba aina editing kari kara AI ga mai si ni khorkani de plus ai gi content right content ibagi mong ai pusida tamsinjara ko mayam se sahi kunthra jang tamak pudo ai ngasi sida adogi appreciation phang mune appreciation sidi machang ka oram bayai ba punsida tung da mayam ai mi mayam gi thoban thoba ngam bo ek bayai ai example lam ga piye ga yam phajaba yam phajaba example ama okay ai kona mind da yam clearly laktre adu ai amuni jeng bakanda haijage ko aina huji haija just second da preview ai example ama ai mind da ai laktre second da preview kai sai asim thaja ge aduga break second tara tang preview ai huji example da pijage
Okay. Picasso. Picasso se magi example amani ko. Ma se noma stage amada mana magi art kena se utpakanda ko. Si utpakanda matamdu da lady amana yamna sen paiba lady amana ko magi viewer magi audience di tum sen paiba masak naiba mi ngita lai ko. Ado lady amana mana hayaba. Aigi saktam samta yekpi wen. Mana ma yeng na ba magi tools me am do paira ko. Minute ani manung da ma se drawing se ji ega paint or ga pi ba. Lady se punga ga wow, unbelievable. Sigumba egi picture, sigumba egi painting ujadriyen. Other jala thank you har makum tha har piece. Normal. Excuse me, madam, mana khame. Khama my $1 million. What? $1 million? Minute ani sang na same iba ye iba painting sig $1 million. My madam, I ne husi minute ani da madam ki painting madam na punsi da udriba adum lo phazaba isana so haibiraba. Punsi sugumba phazaba se udriyena. Asigumba painting ama ine yelak poi se minute ani da yi se ngamna bai damudane ai punsi gi sahi nifu du da ka thokre. Sahi nifu sang na sigi skill se tamai. Aduna punsi da aina haijari ba sigi take away di kaino da punsi da aina skill learning skill se karigumba aina habit amo ina no magi batam kita hen bada ko aina pamja ba lambi du da skill macha am to sitam chala chatpa macha bun bun se sagar banta hai haidna ko bun se sagar banta hai haidna ko adu maina no magi step macha tawra chatpa kan sigi nunga ha ma sigi thamoi da nungai jaba se yam thina wangane maram di aigi karigumba passion ga chana ba aigi purpose ka chana ba aigi life ki master plan ga chana ba line do da ina tam sin boi raga dine madugi mahau do ai chinna su phongdo phangam di atu mati nungai bni adu idu da aina step by step aina kari gum tam ma chatara deba no mo hujigi Picasso gi maino oirakani abis one day I'll become Picasso of my field adu matam da aigi second amada aigi minute amada natraga aigi pung amada du value da du wangani paisa khaktana nati bas mayam gi appreciation mayam da kana ba piramba adum yamba value leiti paisa di thotok amada paisa loi mangi adu bu hujiki aina tam sinjari ba aigi bidya du mina huran ma jaro ba aigi sida nomai aigi kokta nomai thamaga mina mun bi yaro ibs shortcut leiti ko sigi ai noma da si yorage haiba pot leiti lottery nate se ai ticket am ka ga fawo do pot nate se ko aduna khoi ki punsi se by design punsi da success oige haidara gadi nasa ki mindset ki matang hei jangje roge mindset is very important adu matang da life ki blueprint nam semja ba it's very important adu matung da khoi ki skills se karigum bai hangna yamna high level the high degree skills se tamjaraba both hard skill and soft skill adu di punsi gi success oi bagi janghin bagi lambi da ai se thing manga moimina atop po sakra su leiri adu mathangi episode sing da koi discuss tawune for example kana umna hanagi matam da hairase ko lanpham da changai khalase lanpham da changbada aingoda khulai pha aingoda khulai pireng khalase ba khulai do ina season ba hairanu ai mai pa kadra mina haloi draise yekna bana haloi dra for example nuclear power hairase nuclear bomb hairase ba nuclear bombs in a prithvi se amukta lotion be ngammi ba bikup kharada Hiroshima, Nagasaki, Japan da loi hiri dunia ba. Generation kaya adugi impact lai hiri neba ko. Adugi same adugi do khara madugi dimension chawba power khara kan boi da PTV population ba su ngammi ba. Ado high ba pota ingon da pisalak pa kanda ai do operate ta ngam moye ba. Maram da ingon da skill yaudi ba. As simple as that. Ado powerful ogira ba poto ai khang da bni na hai da bni ai sijina ba ngam moye ba. Adana skill haibase punsi da karim lambim da mai pa ke hair gadi skill tam dana oi thok ta bani si se mai haijage dana skill tam bai da mukta kana to bi at the same time karam ba skill na kayam level phok tam gani adai di soft skills na kara kayam level phok tam gani natraga soft skills se karam ma pham da tam gani kana da gi tam gani karam mong da tawraga na effective oi haibagi process in depth detail kya lai kana ngum punsi da karim ba
really success serious oiraba ai hak se lambi sida expert oinaba honarage ai kya tare punsi da season ba apply ka main tawni hariba framework se the house of success and fulfillment hariba framework se karam maina ai punsi de apply tawraga ingonda sigi skill ma'am se ai gi isa manung da karam maina changhan gani haibido changhan laga khoi gi ai gi thabak da ai gi performance karam haina lei salakpa du maina sato ngani punsi da mai pa angani haibido si matang de step by step practically karigumba work tomin bagi wakhan leiraga di punsi karigumba success ai oida ba yade na serious oitar serious oidraga di nate ko ai haise serious oiraga di aingonda direct message thabiro natraga whatsapp the message drop tobiro whatsapp ki number sida pijeri ko ai adum ke hatare mentorship to ya bagi opportunity ai yengjage maram de hoji hoji se am di time tight hoy ai sigi line da india gi masung india gi mapan gi masak nairaba mioi sing bollywood ta thabak toramba ko deidi bollywood ki actor oina gan toramba mi yauri deidi india gi prime minister mari sab torama ba dugum laba nsc gi leader yauri deidi company singi md ceo ramba mi yauri doctors yauri finance ki expert yauri adum mioi sing ai adum mentor tawjai ado aina haise ai yam chawre haibana te ko dum masak naiba khara ai khangat pani haibada nuaina baina do kana gumbana meiti mezara di meiti ronda di ai haiba program sing se ngasi bok tawdri adubu ai imaronda khoi meiti mesa asing serve tawbagi darkar lei haiba se ai chana feel tawjai kana gumbamna punsi de am serious oi tar si line se ai tamjarage na leap kitaragadi adu oiraga de ngoda kan tawbiro ado yam serious oi de video ragadi tawbirakanu maramdi ka tare ai matam mageni make matam do save tawna bagi damak tani haijari se ado si leijare aduna skill se sigi makhata na khoi gi skill gi develop tawbagi framework ama mathangi episode tai koi discuss tawjagani ngasi gi oina ina haijaningi se matam puno makta isagi profession dugi highest level of the skill do develop tawsi at the same time soft skill I say any field da any jaga da mani go mamau ga nungsina leibesu changi ai gi public ki leader ma oibesu changi politician oibesu changi ai gi painter ma gi any corporate da company am the success oibesu changi aina business ama team mayam thamaga run tawbesu changi ai gi soft skill I say any jaga da changi right mix of soft skill and hard skill asina punjalaba kanda ko ai punsida mamang ni chakhatpada punsida by design success soibada kanana su engona thingbungamde masigi lines dai accelerate tawbada mating pangi ngasigi episode swaisida I topic sigi matangda luisinjage mayam puna magna live yengbiriba amasung tungde yengbigedauba video asibu yengbigedauba mayam puna magna hangna share tawjaribasi valuable oibibra natraga domda karigumba khara anuba ponang ka oibra natraga hanagi khangjaba ponang ka mu hena singhanbra haibedo comment pibiro tungdasu adum yengbiu adu mayamgi sigumlaba viewership support nungsiba aingonda yamthina darkar oi meti macha khoding makta mahaki punsida mahana chaliba lambi duda success oibagi damakta contribute tauba platform ama Wahanthok Leiba Punsi asina ohenbada mayamna mateng pibiu ahaki movement akhoi succeed by design hariba movement isagi punsida success haibase isagi hona zamanna isagi design as a design with a design success karam haina achieve tawni haibagi sigi line sida akoina chathajarakpa ahaki platform ahaki movement sida mayamna support tawiu mayamna mateng pangbiu mayamna haiba video singsi yengbiu discuss tawbiu khanbiu any questions any doubts later so haibiro any better suggestions later so haibiu I welcome tawjagani at the same time haiba platform haiba video singsi isagi khangnaba chanaba maiti macha khuding mukta yaragadi isagi profile degi oina share tawbiu isagi page degi isagi profile degi share tawbiu so that malem da leriba maiti macha khuding magna haiba platform asigi kanaba se lobu yana bui tamukta ko si haijaraga ngasigi oina Wahanthok Leiba Punsi episode number 10 asi loisanjanabagi yathang nijure. Thank you so much. Stay happy, stay joyful, stay successful, and thank you so much. Good night. Bye-bye.